ꯅꯠꯇꯗꯤ ꯎꯄꯥꯏ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯒꯦ ꯅꯪ ꯑꯣꯟꯁꯤꯜꯂꯣꯔ ꯂꯥꯏꯠꯅꯤ ꯊꯥꯔꯤꯁꯤ ꯏꯇꯩꯃ ꯀꯥꯞꯁꯤꯜꯂꯒꯦ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯣꯔ ꯑꯣꯟꯁꯤꯜꯂꯛꯇꯣꯏ ꯚꯠ ꯑꯣꯟꯁꯤꯜꯂꯛꯇꯣꯏꯕ ꯑꯩꯗꯤ ꯅꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯔꯣ ꯀꯩꯅꯣꯅꯦ ꯐꯥꯒꯤꯗꯣ ꯈꯔ ꯂꯩꯍꯧꯔꯦꯅꯦ ꯕꯥꯀꯤ ꯐꯔꯥ ꯀꯟꯇꯦ ꯀꯣꯟꯅ ꯌꯥꯝꯕꯅꯣ ꯆꯪꯕꯤꯔꯛꯑꯣ ꯂꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯑꯣ ꯃꯤ ꯑꯅꯤ ꯈꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯣ ꯆꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯗ꯭ꯔꯦꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯨ ꯀꯣꯃꯦꯟꯁꯨ ꯃꯆꯥ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯄꯨꯁꯄꯥ ꯂꯥꯛꯄꯗꯒꯤ ꯑꯣꯟꯁꯤꯜꯂ ꯂꯣꯏꯔꯦ ꯑꯣꯟꯁꯤꯟꯗꯣꯏꯅꯤ
ꯃꯤꯅꯤꯠ ꯃꯉꯥ ꯇꯔꯥ ꯐꯥꯒꯤ ꯑꯃ ꯌꯥꯅꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ 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 ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯑꯣ ꯑꯁꯤ ꯃꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇ ꯅꯒꯗꯦꯡ ꯍꯥꯏ ꯍꯣꯂꯤꯒꯤ ꯗꯣ ꯀꯁꯥꯔꯗꯨꯅ ꯕꯤꯀꯥꯅꯤ ꯚꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯛꯑꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯝꯃ ꯔꯟꯖꯅꯥꯖꯤ ꯆꯠꯇ ꯃꯥꯅꯦ ꯅꯒꯗꯦꯡꯒ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯄꯠ ꯄꯠ ꯊꯥꯗꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯒꯗꯦꯡ ꯂꯥꯛꯄꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯑꯗ ꯍꯧꯖꯤꯛ ꯉꯥꯛ ꯍꯦꯛ ꯑꯁꯤ ꯄꯨꯟꯕ ꯃꯇꯝꯗꯅꯤ ꯎꯠꯆꯔꯛꯇꯣꯏꯁꯦ ꯅꯒꯗꯦꯡꯒꯤ ꯃꯊꯪ ꯃꯊꯪ ꯇꯧꯅ ꯅꯒꯗꯦꯡ ꯂꯥꯛꯏꯅꯤꯁꯦ ꯅꯒꯗꯦꯡ ꯀꯩꯅꯣꯅꯦ ꯅꯒꯗꯦꯡ ꯂꯥꯛꯄꯩꯅꯣꯅꯦ ꯁꯤ ꯖꯨꯝ ꯇꯧꯔ ꯌꯦꯡꯒꯠꯂꯛꯀꯦ ꯁꯣꯝꯗ ꯃꯅꯤꯡꯗ ꯂꯦꯞꯍꯧꯔꯤꯁꯤꯁꯨ ꯅꯒꯗꯦꯡ ꯂꯥꯛꯄꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯆꯪꯁꯤꯜꯍꯧꯅꯦ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯑꯦꯁꯤꯌꯥ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯂꯨꯄꯥ ꯆꯥꯝꯃꯉꯥꯗꯤ ꯁꯤ ꯀꯩꯅꯣꯅꯦ ꯁꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕ ꯄꯣꯠꯅꯤꯅꯦ ꯁꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯅꯤꯅꯦ ꯚꯥꯒꯤ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯨꯊꯠꯆꯔꯒꯦ ꯃꯌꯥꯝ ꯃꯥꯏ ꯊꯥꯡꯒꯩꯁꯤꯅ ꯁꯔꯒꯤꯁꯦ ꯃꯥꯏ ꯊꯥꯡꯒꯩꯁꯦ ꯉꯥꯏ ꯂꯩꯔꯝꯃꯤꯅꯦ ꯉꯥꯏ ꯂꯩꯔꯝꯃꯤꯅꯦ